Thiba khangdana leiriba mahiroi ani Avinash maibam amadi ningthausam Anthony ga mari lenana semkiba JAC na mahiroi ani gi langla langjin phangdana leiriba si yaningdaba phongdoktuna ngarang ayuk pung mari dagi pung 36 gi kaukiba banna mahausa gi punsida sauna akaiba pikhre ngasi nungthil pung ama phawba sathakiba ban aduna maram oiraga kwairamban kaithen ahum yauna tampaki kaithel amadi dukan sing thonglonaki lambi da gari chatpagi chang yamna nemki ban nasibu saugatpa mioi kayana lambi da thoraktuna maram chadana lambi da achat awok tawriba sing thingduna chalhankide adumakpo ban asigi manungda pamdaba thodok sing thokpagi pau lekide aina hajik leijariba mafam asi samu makhongdani koigi chahi nauriba maheroi ani Avinash amadi Anthony gi langla langjiladu thidokpinabagi damakta lengak taksin khiba laikrabasu hojik fawba ngasi fawbada lengak na response amata piraktabadagi thizili haibamakti hairi adubu makha taba kari thizili kari chathabiri haibadu wafam amata hairaktabadagi JAC against the missing of Anthony amadi Avinash kimioi singna kaukhiba pung kuntra humdoi gi Manipur pumba banaduna aikoi ngarangdagi kaukhiba banadu mahusagi punsida yamna akaiba pikhi adubu ngasigi pung ama phawba sangdokani hairambadu pung ama tare hajik pung amada loisinkhre mami duni akoina uribasi ngarang ban loisinkhre mami duna aikoi lambida ngarang chatkiba gari masingdagi ngasigi chatliba gari masingsina adumak helakli lanai gi gari khaknatana aikoi gi passenger puba diesel auto amadi e-rickshaw kaya amasu chatpa thengnabiri amadi kaithel si mapung fana hangbidragasu aikoi kaithel ama ani manungda phamliba ima sing kaithel ama ni khaktamak aduni hanglibise aikoi ubiribasi garangdagi kaukhiba koi Manipur gi banaduna akoi ngasi pung amada general strike asi loisinkhre matungda aikoi mausagi punsida muk hanjilakpagi mami aduni akoi uribasi adubu karigumba lengakna makhata ba maheroi ani Avinash amadi Anthony gi mari makhong thidokpibada langla langjil thidokpibada wafam amata hairaktaba thoklabadi ekoi JAC na kari khongthang amuka anoba kari khongthang paikhalakani haibadu mayam puna muk ngaiminaduna khangminarasi hiramasi gi matangda video journalist loya ga loinana paudam jaribi sana hemam elite news imphal